Irang asina maram oiraga lau panba yakhidraba laufam singidamak lengang na pigani haina lauthokiba compensation adu tha asigi taraga taret fawgi manungda pithoktrabade Khongjang Changshillagani haina Cocomi farmers wingi convener Siam Khuman na pongrurakle Iram asiga mari lainana lamphel pata leiba United Committee Manipur UCM gi office ta Cocomi farmers wing na sindura pangthokpa pawgi mifam amada wafam asi mahakna pongdokibane pawgi mifam aduda Siam Khuman na hai Manipur thokliba Irang asina maram oiraga lau panba yadraba laufam singi compensation laingan kumja lisingani kulhumdagi oina pikhrabaso kumja lisingani kunmari kunmangagi oina ngasi fawo pithoktana leire senfam asigi damak kumja lisingani kunmari kunmangada apun application lising taraga chanika marifuttaruk district official singi khuthangda thajinkrabane thajinkhriba application sing adugi apun laufam hectare chamapanga marifuttare dasme mari ani nipan ki lupa crore marifu manga lakh marifu mathoi lising yankai taruka chamaga pigadabani haina agriculture department na pathoklaga che sangpumba check tobal weraba matung chahi asi February taraga nipan da home commissioner da pishin krabane kumjal iskani kulhumdoi da compensation pi ki laufam singdage kumjal iskani kudmari kudmanga gi laufam masingna ka hene hengalapana minister of home affairs na irang nemthaduna lau panba yaba mafam yaroklaba matam asida lau panba yadre haiba laufam gi changka hene hengalakli asigi maram hanglakpana ngasi fawba senfam amata pithoktana leiribane hiram asiga mari lainana Cocomi farmers wing Department of Agriculture DC amadi DO singa loinana tawmi kaya yawba state level monitoring committee ama semduna chahi asigi April 28 ta mifam ama pangthokhe mifam aduda hengalakliba application sing asi amukhana yengshinbagi thabak paikhatnaba waret lauduna yengsinba haukhrabasu ngasi fawba loishindana leire fibam asida lengakna thokpa red line gi manung chenba mafam singi laufamda chawna sayetna diba asi matau karamna chumthokpa ngamgadoribano haibasi achobu wang ama oire lairaba laumi singi tengbang asida achau asang singi khut changlabra natraga mari leinaba department singna pukjal singna thabak tawdabra haibaki chingnaba leire maram aduna pithoktana leiriba compensation sing tha asigi taraga taret fawgi manungda pithokpiyo amate kumja lisingani kunmanga kuntaru ki compensation notification thokpiyo laumi singi wakat ase piriba matam asigi fawgi manungda mari lainaba singna thabak onthoktrabade laingakta miyamgi apamba sing adu mayek singna khanganaba thangnaba numittagi achowo khongjang ama changsinba horagani hainasu mana makha tana jaksinwa thangnakle akogi 2024 gi compensation asi pithokna hona biu si masi khak natana akogi hauji phawda su 2025 haukiba mamang sahi gi compensation gi damukta da karigum notification amata thoktri survey amta tawdri masi gi notification hauji thoklai laurasi hauji thengnariba chayna ba amot ba sidage muk hena 2024 gi sidaji thengnagani maramdi survey ta hodre amasung government ki department ki site ki matam du ki data collection am tahodre sina maram orakanda 2025 ki ju hen awaba thengna ga dori adu awaba thengna bo haibaduna government ki tawgadaba mathau amani akoi Cocomi farmer wing ki site ki di 2024 ki athobuda compensation ki pisa pithok biba loinan 25 ki oiba compensation 25-26 ki compensation ki athobuda notification thokpiyo haibo pham asima akoi thamjage